Hadi biraz. Nơi này xin bùi đồ, bông xin bùi em đồ, xin bùi đồ. Lúc mấy anh em rồi. Đây này. Thăm cái thăm cái. Không được không. Cho tôi muốn không buồn rồi. Ina sana mo hona lakpaganda haidi aina wa basi karigino adugi mati wa aduga sangkhalak na hona bakanda so awa basi mayam lai haidi karigino da posi aina exactly saraga dukan dagi leiraga pan ba pot na tamni na aina sallaga sarak na ka haidi matam sangna amuk hanba amuk ta da ba amuk hanba haibidi sumaina hanbagi changse adugi mati hangre haiduna masing leitre tawu aina sahi ama anigi mamang de aina wakanji sum tawraaga saba horang na wakanji laaga handaki September swai de aina sanba horakpani puthok na ba sangkhalakpa horakpa sida aina pal laina sem sarakpa hu sida kana aidi agi imung manung mi na hoba aingonda asnang na tawridu oiroi ane wathi tara to kani matam mang na bni haiba aingonda mayam aingonda pressure se pi bidagi aisi ikai bogum haidi mi so khanganing daba aduga aigi wakhalda leijaba haidi wakhanji madi michinje sage haibai wakhanji budi chapjung na leiraga mayam sin nong na malak pasidagi aisi ikai ba kayam sunange adagi nuai taba aingonda wakhanji down to so kayam nange adubu aigi wakhanda chapchana ai michin simdi puthoke haibai wakhanji leibanina moin mayamgi wasi ai mapan thongda thama ai manung dagi posi tawraga pasi leiraga aidi kariguma malawro purak pasi boba imung gimi singsin ngang kadra haibai wakhalonda aina lorna puraga sansalam dai taram dai sida aina muk pansal lai yang ba swaidam iko imung manung khangnarak pasi yawi dai kana gumana sanga aga misinje nangna tawrisi phaine haibusu haibiram basu yawi kana gumana na kana gumana nangi tawrisi bo as oidori burane haibusu yawi sumain tawdana wana salakune aina manipurgi miya manipurda lairiba iko senthok lambi kare lomi isilinaugi mayam sigi paisa se miram da thaki be mahta manungda ikoi manipur manung sida paisa se season na bai damakta manipur gi income chawkhalak na bai damakta aina sumaina khala michin hari be michin changkhat chabani mayam support tawbi an ba michin se
puthor haidi saba loiraba matungda puthorakpa kanda saringai matamdasu laikai gi adagi saba engine si saringai matamda ikhoi gi oisu oiroi dabada kari dauna ba matam manghallimo aduga adumaina ayambana haibi ba haitare aduga machine je ikhoina puthorakpa matamda lau yaina nabagi puthorakpa matamda karem nabi badagi ikhoi si machi yamda thongana konthong amada machine si thamamaga tirpana ma kopchillaga ikhoi si yamna ikaina yamna nungsina haifam ta hong khangtana pukning yam nuksina miyam mamangda kamaina engine si yeigadage na hona ba matamda yamna pukning nungsiba yamna ikaiba yamna awaba mayam ama hadi thengna rakhi adugi matungda lau yeiraba matung lau yeiringaida machine je kamai tawdana yeirimo anobani yengusla mayam je nungsibi badagi oigadra karem na bibi oigadoribra mayam babok singna laga yengbi bakanda oisu oiroi dabda noi yairi dubu kayambu yaigi dawrige haibana chingba haidi ikairingai mathaktuda ikaiba kayam sunangi adugi matungda mai pangna yeirakpadagi numito ikoi yam phajana mai pangna yeira aba matungda aikoi si yam harauna lakhe lambi da lakpa matamda noi engine dubu yaibe yabra kamai tawe na haibada ahan ba lai lau yaiba yairingai matamda ukhiba mai pae yam nungaina komna hakchang yangna sui khangba mi singna moi engine du yam phajana surami na haibada auba nupa am khakna hai lambi da halakpa matamda noi engine je kaya da yongani achanba leibra leiragadi ekhoida amtang yonbi be yagadra laujage na haiba matamda yamna harauna aikhoina honarakpa haurakpadagina loiba phawbagi yai bapu thabadagi pu thaba phawbagi manungda aikhoina awaba ikaiba mayam ama thengna khibado nupa do thengna rubadaki aikhoi si yamna harauba chauthok chabama ai thangoida phawrakhi aduga aikoi samsem saminariba imanaba singsu yamna harauba aduga aikoi si yum yora matungda yamna haidi wakhalse nungaina chauthokna leiringai mathakta kanagumba mioi kharana muka engine si nakhoi gi engine lei hai ado lau ikoi khara yai jaba ya gadra aina adugumbagi apam basu lakhiba aduga engine si atai atop pasu leiribra leiragadi aikoi khara machine je swai puthorpa tane na ona laikai mi mo ne kai phau asmasi yamna nungaiba haibidi aikhoina matam kaya dagi mangga lakpa mangla nama mina khana da pura mang phauna paga chap mane hai dare chaw khaba senpham mama lupa lak tara mukchangna thresher machine nama lai na bai hona bada madugi portion nama darkar lakpa hairiba paisa du pikraba machine jina lupa lising kontra lagi ni fu phona mapu mo be bagi khudung chaba lakpa adugi mathakta manipur dagi yam khaba senpham mama mapalam company sing ne pu khidau report sigi mahutta akhoi indigenous ka ba pothok sina mahut silakanda manipur gi income se manipur la haro matungda amadi haru machine sine mar morakanda manipur thau phangda bayut kaya amasu thau phangani plus hariba posak sina india da level mi sama da humphudi marginal haidi yamna pick polai ra balomi hak to oibanina mapu oibe abe khudong chaba musula ko masi haru machine silak podagi masida laingang na akhanna mideng am changbi ra matungda hariba lai ra balomi singsi khanbiraga sakana masida mideng changbiraga hojik thengnariba problem haibu financial problem ni han bagi sidi trial ni masi mai pa es degi hena phaba hena pikwa hena chawba miyam gi apam mongda sakana masi sabda mateng pangbiraga di manipur economy da ki matik hena fargani sai gi mutta thamdagi Bishnupur district manung chanba kokta khumandagi mioi ahumna asigum laba low cost ta semba yaba machine lama puthole haraga lau yeba ngamlakpa se lamdam sigidi mai pakpa chauba mai pakpa mani aduga mapa masina mapaldagi lupa lak kaya gi paisa tingduna machine leiruraga lau lokpagi samesya se habdi mapanda paisa sakhigidawa do aikoi kanmang ngamgadoribani asigulba innovator sing asida laingakna mateng pangbiraga makhoi anauba technology de hena puthonba ngamlagadi manipur gi semilon phagalambada achogu mateng ama oigani haina thamjari cameraman dhanachandra huidong ko loina na paudamjari ba huidrom roman